Manipur Da Houkhiba numit kharani asida erang henna kansillak-padagi Ministry of Home Affairs na Manipur Da Ahenba Central Armed Police Force CAPF ki company kungi personnel lising ani tharakpa hokre hairi ngasi nungthil ahanba team ama Indian Air Force ki plane amada thunglakhibaga loinana warhauriba flight ka punna flight nipan mathang Imphal International Airport ta thunglagani haina thajaba yaba pau amana hairi handak Manipur gi mafam kayada nauna akan mamong da landarakhiba misi mina yarukhibadagi ministry na ngarang numidang khudaktagi additional force ngasi thajinaba warip lawkhibani hairi ngasi thunglakhiba amadi thunglakadaba CAPF Sing amadi hana dagi lereklaba sing tharaga Manipur da punna CAPF ki company chani tara nipana ngak sena ba thamgadauri ngasi flight ta lakhiba CAPF sing gi manungda Assam dagi CRPF ki company tara manga amadi Tripura dagi BSF ki company manga ni hairi makhoi sing asi November gi kuntra fawba Manipur da leiduna law and order gi fibam ngak sen gani hairi Manipur lengak na ministry asida ahenba armed force thabiraknaba haizakhibagi tharakhibani hairi